si palag nga gatong ba ko pag kali hay ta may tulong na di ko nga asang ba Yang si palag nga gatong ni ko ya palag si makada nga pis mem nay ko matin ngoro ta ni nung nangi pung barota nung nangi pung barota ay chari siya ngasing nih kerja umum mengasing nih ilo mengutut ke ilo masih mau salta malih banam sih một sai rồi một sai ya
ꯃꯌꯥꯝꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯃꯨꯛꯕꯥꯡꯒꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯃꯌꯥꯝ ꯑꯥꯔꯃꯤ ꯀꯤꯆꯟꯕꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯥꯔꯃꯤ ꯀꯤꯆꯟ ꯀꯤꯡꯅ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ